Syed Society Manipur SSM na Sinduna SM Sheikh na iba set Meraimayum Sagei gi Khundarol Haina Mingthonba Sagei gi PUWARI iba LAIRIK ama FONGKHRE yadi poktulihal awang laikai da leiba Alha Syed Abdul Malik Alais item gi yumda pangthokpa LAIRIK phongba gi thoram aduda former chairperson Minority Commission Manipur SR Consultant Surgeon Alhas Dr. Syed Burhanuddin Central Motor Transport Workshop CMTWMT Imphal gi Deputy SP Alha Syed Riazuddin Writers Union Imphal Manipur gi Secretary Oiramba Writer and Columnist SM Sheikh Advocate Alhas Dr. Syed Ravi Khan Advocate Amadi Additional Deputy Commissioner Chandel Syed MD Firoz Khan MCS na Mathangzina Athoiba Mitunglen Thoromapu Amadi Akanaba Mitunglen Oina Sarukyaki Athoiba Mitunglen gi warwal pibada Alhas Dr. Syed Burhanuddin Hai Mioiba Amu Oina Isai gi Haurapam Khangba haibasi tangai fadabani ngasi fongliba sagai asigi puwari takpa LAIRIK asina sagai asigi tungda hawgalakliba naharol singda masagi hawrakpham mayek sengna khanghanbada yamna kanaba piragani LAIRIK asi hena masak thoknaba isagi pari puri yawba LAIRIK amasu athubada fongnaba honaminasi haiki mahakna makha tana hai aikoigi tunggi mirol oirakadoriba naharol singbu LAIRIK laisu ningthina Haihanduna lamdam asibu leibak asibu chokhatpagi maikaida purakpada achokba thodang lawminasi haiki thoramadu saruk amo oina Manipur University Department of Mathematics tagi PhD fanglakhraba Dr. Syed Savanam dasu achamba khudol pituna taramna okpaga loinana ikai khumnaba utki loinana sagai gi akhal hal oiraba mioi ani dasu achamba khudol tamki